Uncle, nangidi anti oina sembirege. Anti wari tokse. Ngarang nahan gi hinjang bu kanana chaning doino. Thamoje. Na ayam orida. Noina di mai siu da wakhan nama khalam bai ai. Thamoina na ha oi pasina ne. Akoina harije. Chap charabani. Nang wakhal yam laiba nupi macha ni khangi. Uncle, Revi gidine. Mapu pan grabane. Uncle gidan team sembira kanida. Yarban tra uncle. Masi nganje yam pharoi dawrida. Nupa ga oramadi para nappa yarwa gane. Bro, nupa oiramadi ma noina phudaroidro. Nupi oiramagi masu tumi chakrein. Wari masaruje. Rosita da haibigrabe na. Ha, kaherke. Yare. Yare. Haraugi nomta. Yare habiadri. Kedrugeje. Aina haidra. Si dainji kusuji khranga holona. Hairo nupa ne tarokane. Kada roi oi roi. Nga holo khoye adugo yagi. Ma khangda toine yam pange ba mado. As ekusuje min tin pa male as. Ka pe ai ni. Nupa ma madun sana roi. Adui nupi do yam sing manupi ni. Ya roi oi roi. Nga holo khwaiji ni. As didi kamai tomni. Ai je do ngoladi yani abra. Ngauradi yani haiba. Khangbra. Yam sing manupi ni mado. Plan yam haiba. Nupa ngau bo lorga ne. Masa ngau bo pukni. Yara mai jidi kuchumu ba khoi sitawe wani ne. Phai ai heng ding ngol kani ko. Ngauraju kuchudong ngau batang ne yaroye. Se. Puksi ju khara handalo. Puksi jo. Ngaure yare tawroga na buk tom kang harakane. Kaino kuchude na te mu puksi jo. Hairektriye ebande soina hayo bwane. Kitang anum thangklo phode jala. Hoi adune haije. Adu nang yana bam te dislowe. Hoi ba du tawro law yare. Adu ne ba nang jo. Amtang ai khoba. Kari haibigadawa. Kaino? Aidi yaudro? Taton nang sune kaino. Se Kaino? noini gine lerakpane. Kari na tokol isina. Akoise nadana school zu changnai na kahaudraba. Ado exam se larik amta padabaduda khita singe na haige na tawbane. Yaine. Kaishu kaide keno. Ekhone laik parisha. Noi gi damuktani. Noi na sinawi damuktani. Karim kaide. Ekhone laik pungpa pane. Noi na pungsin silalore. Noi na mak pungfang da phangni. Akoisu yam phangninge mak to. Akoina mak phangdaba haise. Noisu job toini. Class amada punna phaminaraga. Noina mak yam phangdokhraga. Akoini kitang phanghauradi noi job tro. Nakhoi exam su kuchalaktre. Aduna aina haigiba important singdo. Khoi ningsingaga phajana honoko exam haibase yamna lubani. Nakhoi nasa na honaba ama changi. Na takpa ngakta nakhoi khangano. Nakhoi gi honabagi su mathau yamna leiko. Aduna exam haibase yamna lubani angangsa. Hayeng nakhoi nane honaba solaba mark yamna phangraba. Atopa school amada nakhoi taunge haiba matamda nakhoi wagani ko. Aduna wajana takpa ngaknate nakhoi na honabagi matung ina nakhoi na mai pakpa haibado oigadoribani. Aduna angang sa nakhoi ngauksannaba khotsannaba yade. Larik pungning changna thawai yauna honagadabani. Hais angang sa nakhoi praphin charakpra kaino. Praphin manamgi champra manamama namida. Kaidaino? Oja. Aido nga high school lakpada champragi shampoo ama lurakpa. Oh, adugira. Pare.
ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯍꯣꯠꯅꯍꯧꯒꯗꯕꯅꯤꯀꯣ ꯍꯩꯁ ꯁꯥꯏꯗꯅ ꯍꯦꯜꯂꯤ ꯃꯅꯝꯁꯦ ꯑꯣꯖꯥ ꯅꯝꯂꯤꯕ ꯃꯅꯝꯁꯦ ꯁꯝꯄꯨ ꯅꯠꯇꯦ ꯑꯣꯖꯥ ꯆꯝꯄ꯭ꯔꯥꯅꯤ ꯑꯣꯖꯥ ꯁꯤꯗ ꯈꯣꯛꯑ ꯂꯩꯔꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯝꯄ꯭ꯔꯥ ꯈꯣꯏꯗꯤ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗꯩ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯇꯨꯝꯅꯤꯡꯕꯅ ꯆꯝꯄ꯭ꯔꯥ ꯄꯨꯔꯛꯑꯒ ꯈꯣꯛꯑꯒ ꯅꯝꯃꯤꯅꯦ ꯑꯣꯖꯥ ꯇꯨꯝꯅꯤꯡꯗꯅꯕꯅꯤꯅ ꯍꯩꯠ ꯃꯁꯤ ꯎꯏꯒꯟꯕꯤ ꯑꯣꯏꯅ ꯇꯧꯔꯅ ꯉꯁꯤ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯣꯖꯥ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯒꯦꯠꯇ ꯑꯣꯏꯅ ꯂꯦꯞꯄꯨꯔꯒꯦ ꯀꯔꯤ ꯑꯣꯖꯥ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯒꯦꯠꯇ ꯂꯦꯞꯇꯣꯔꯤꯕꯕꯣ ꯃꯄꯥꯟꯗ ꯂꯦꯞꯄꯗꯤ ꯑꯣꯖꯥ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯛꯑꯅꯤ ꯒꯦꯠꯇ ꯑꯣꯏꯅ ꯂꯦꯞꯄꯨꯔꯒꯦ ꯂꯦꯞꯄꯤꯉꯩꯗ ꯎꯏꯔꯛꯑꯗꯤ ꯑꯣꯖꯥ ꯈꯗꯥꯡ ꯂꯣꯏ ꯀꯥꯏꯔꯅꯤ ꯒꯦꯠ ꯃꯌꯥꯗ ꯑꯣꯏꯅ ꯂꯦꯞꯄꯨꯒꯦ ꯑꯣꯖꯥ ꯃꯄꯥꯟꯗ ꯂꯦꯞꯄꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯑꯣꯖꯥ चलो चलो I got nightmares in my head, I fear that the thoughts build up until I can't hear. Ngasidi ay apamro tahorage cha sama lorage Kai chance no haise koi pasat luje kaida kanaga kamai se tubi bani de ai toge nang tumi leyo kainomta haige ba kaino hai gudoroge bro ye gari je phari fazare sidi aina pam oi oh adum yabane bro koi rizira yam paina do de ai di koi bsi yam pame nang na rese chap sare koi tharuse yam nungare bro adu itadi akhoi loisalugi ngai hakta ngai birongera hoi yai ai ngai ramage thank you bro adu dingai tingai birom ko chajla hoi as ngasidi koi tharurage Chalisha ro. Hoi, chalase. Sopiro. Nang thau ge ro. Hoi. Jai ne. Kaino bro? Kaino tungoi du bo? Kadoroge. Bro na khangdabam le. Nang thau ta labo. ai thau hai ra ba natiye bro ga natiye I chatoije ai ge chatoije rebiga ngak ta phami rom sida kuiro e bro oh tu laple kayo to yo tanja asne mama ni ras lesina nang yam ke dare kui man gre nang jo ado phadi phajare chaslo bro ngak tang lai birom ko kai nu sida dum le hoya gadro like tradi kaino khuyum jagadra friend ni kaino mane friend yam badudi waroge deko ko ni to ai chat kra ha mama ne jum puja hai
Sidi pa bera tadro sidi. ꯄꯥꯕꯨꯡ ꯃꯥꯒꯤꯗꯤ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯃꯥꯜꯂꯤ. ꯍꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯨꯒ ꯅꯪꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯅꯦ. ꯉꯁꯤꯗꯒꯤ ꯅꯪ ꯒꯥꯔꯤ ꯁꯣꯛ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ? ꯑꯁ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯒ ꯃꯥꯟꯅꯗ꯭ꯔꯃꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ. ꯅꯨꯄꯥ ꯅꯨꯄꯤꯒ ꯂꯣꯏ ꯇꯤꯟꯅ ꯌꯥꯔꯦ. ꯈꯨꯝ ꯇꯧꯏꯅꯤ. ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯒꯤ ꯅꯠꯇ꯭ꯔꯕꯅꯤ ꯀꯩꯅꯣ. ꯍꯦ ꯃꯗꯨꯒ ꯅꯪꯒ ꯄꯨꯟꯕꯁꯤ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯏꯅꯦ. ꯄꯨꯜꯍꯟꯅꯤꯡꯗꯦꯅꯦ. ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯩꯁꯨ ꯃꯐꯝ ꯈꯪꯗꯦ. ꯍꯦ ꯑꯩꯒꯤ ꯊꯕꯛꯇꯨꯁꯨ ꯄꯥꯎ ꯂꯥꯛꯑꯕꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯂꯣꯡꯗ ꯆꯠꯄ ꯇꯥꯔꯦ. ꯅꯪꯁꯨ ꯁꯤꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕ. ꯄꯥꯕꯨꯡ 12ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯣꯏꯁꯟ ꯂꯣꯏꯔꯒ ꯆꯠꯂꯨꯁꯤ. ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯍꯦ ꯅꯪ ꯁꯤꯗ ꯊꯥꯕ ꯌꯥꯔꯣꯏꯅꯦ. ꯅꯪ ꯁꯤꯗ ꯑꯩꯅ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯅꯦ. ꯍꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯃꯤꯕ ꯑꯁꯥꯁꯤꯗ ꯃꯗꯨꯒꯤ ꯅꯤꯄꯥ ꯃꯥꯟꯕ ꯅꯨꯄꯤꯔ ꯅꯤꯄꯥꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯛꯀꯛ ꯅꯥꯀꯛꯇꯨꯒ ꯑꯩ ꯌꯥꯝ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯏꯅꯦ. ꯃꯗꯨꯒ ꯄꯨꯁꯤꯜꯂꯛꯑꯗꯤ ꯅꯪ ꯃꯁꯝꯅꯦꯅ ꯀꯔꯝꯍꯥꯏꯅ ꯍꯥꯠꯂꯤꯕꯅꯣ? ꯁꯝꯍꯥꯠ ꯂꯥꯍꯥꯠꯃꯛꯅꯦ. ꯂꯤꯟ ꯑꯃ ꯃꯩ ꯀꯣꯟꯕ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯟꯕꯗꯨꯒ ꯅꯪꯒ ꯁꯪꯒ ꯇꯧꯕ ꯌꯥꯔꯣꯏꯅꯦ. ꯄꯥꯕꯨꯡ ꯅꯪꯁꯨ ꯉꯥꯡꯉꯤꯍꯦ. ꯄꯪꯁꯥꯎ ꯁꯥꯎꯔꯤꯁꯤꯕꯨ. ꯃꯤ ꯂꯨꯅ ꯇꯤꯟꯅꯧꯕꯩ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ. ꯅꯨꯄꯤꯒ ꯅꯤꯄꯥꯒꯕꯨ ꯂꯨꯅ ꯇꯤꯟꯅꯕ ꯌꯥꯕ꯭ꯔꯣ? ꯆꯠꯃꯤꯟꯅꯕ ꯌꯥꯕ꯭ꯔꯣ? ꯀꯥꯏꯗꯩ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯄꯥꯕꯨꯡ ꯍꯣꯏ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ. ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯗꯨꯝ ꯇꯤꯟꯅ ꯌꯥꯔꯕꯅꯤ. ꯃꯁꯤ ꯍꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯆꯠꯂꯣ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯔ ꯅꯤꯄꯥꯔ ꯈꯪꯗꯕꯗꯨꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯗꯅ ꯒꯥꯔꯤ ꯃꯊꯟꯗꯒ ꯇꯣꯡꯃꯤꯟꯅꯔꯗꯅ ꯑꯔꯦꯝꯕꯗꯅꯦ ꯊꯥꯖꯟꯗꯅ ꯏꯕ ꯅꯪ. ꯑꯩ ꯊꯦꯡꯉꯦ ꯆꯪꯉꯒꯦ. ꯕ꯭ꯔꯣ ꯉꯥꯏꯕꯗꯣ ꯋꯥꯕꯤꯔꯝꯃꯅꯤ. Hoi. ꯆꯪꯉꯦꯀꯣ. ꯍꯣꯏ ꯕꯥꯏ. ꯕꯥꯏ. ꯒꯥꯔꯤꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ. ꯌꯥꯏꯌꯦ ꯁꯦ ꯉꯁꯥꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯔꯕꯅꯦ. ꯕ꯭ꯔꯣ ꯒꯥꯔꯤꯁꯦ ꯃꯈꯟ ꯃꯈꯟ ꯄꯨꯔꯛꯑꯣ. ꯁꯤꯜꯂꯒ. Hoi, purake. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯣ. ꯋꯥꯁꯨ ꯋꯥꯔꯝꯃꯅꯤ. ꯑꯗꯨꯗꯤ ꯂꯩꯍꯧꯔꯒꯦ ꯕ꯭ꯔꯣ. Hoi. Chalugige. ꯍꯣꯏ. ꯕ꯭ꯔꯣ ꯑꯝꯇ ꯉꯥꯏꯈꯣꯅꯦ. ꯅꯝꯕꯔ ꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ? Number. Hoi yaye. ꯍꯥꯏꯔꯣꯅꯦ. 9366 941 I68. ꯍꯣꯔꯦꯟ ꯐꯣꯟꯗ ꯁꯨꯝ ꯄꯥꯎ ꯍꯣꯠꯅꯔꯁꯦ. Yaye. ꯂꯩꯍꯧꯔꯒꯦ ꯑꯗꯨꯗꯤ. ꯕꯥꯏ. Bye. ꯇꯥꯎꯅ ꯀꯩꯅꯣ ꯅꯨꯄꯤꯔꯣꯝꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯗꯨ. ꯌꯥꯗꯦꯅꯦ ꯉꯛꯁꯦ ꯅꯨꯄꯤꯔꯣꯝꯗ ꯍꯦꯛꯇ ꯂꯩꯒꯤꯅꯤ. ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕ ꯅꯠꯇꯦꯕ. ꯅꯨꯄꯤꯔꯣꯝꯗ ꯍꯦꯛꯇ ꯂꯩꯈꯤꯕ. ꯑꯩ ꯃꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ. ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯦ ꯎꯔꯗꯤꯅꯦ ꯉꯛꯁꯦ ꯍꯦꯛꯇ ꯂꯩꯈꯤꯕ. ꯑꯩ ꯂꯥꯏꯗ ꯍꯪꯒꯦ ꯈꯜꯂꯤꯅꯦꯕ. ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯔꯗꯤꯅꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ. ꯁꯨꯡꯉꯝ ꯉꯝꯗꯦꯕ. ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦꯕ ꯁꯤ. ꯏꯁ ꯌꯥꯔꯦ ꯅꯪꯁꯨ. ꯅꯪ ꯈꯨꯌꯦꯡꯗꯨꯗꯤ ꯍꯦꯃꯟꯈ꯭ꯔꯦ. ꯅꯪ ꯉꯛꯀꯧ ꯁꯦꯟꯅꯕꯗ ꯑꯩ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ. ꯃꯁꯛ ꯊꯤꯔꯝꯃꯗꯤ ꯑꯩꯁꯨ ꯌꯦꯡꯉꯣꯏꯅ. ꯐꯖꯕꯩ ꯌꯦꯡꯕꯤꯕ ꯋꯥꯅꯤ. ꯑꯩꯅꯔꯣ ꯁꯤꯕꯣ? ꯃꯤ ꯂꯣꯏ ꯍꯥꯏꯅꯔꯝꯅꯤꯀꯣ ꯅꯪ. ꯅꯨꯄꯤꯔꯣꯝꯗꯗꯤ ꯌꯦꯡ ꯂꯩꯅ ꯅꯃꯤꯠꯇꯣ ꯄꯩꯔ ꯑꯗꯨꯝ ꯂꯩꯌꯦꯕ. ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯨꯀꯣ. ꯏꯀꯥꯏꯖꯩꯕ. ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏ. ꯃꯤꯠꯁꯦ ꯀꯣꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯉꯔꯣꯏꯗꯅ. ꯑꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ. ꯈꯔ ꯌꯦꯡꯉꯨꯅꯨ ꯍꯥꯏꯕꯅꯤ. ꯌꯥꯔꯦꯉꯣ ꯅꯪꯁꯨ ꯃꯤꯁ ꯇꯝꯐꯥꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯗꯨꯅꯤ. ꯑꯗꯨꯝ ꯌꯦꯡꯗꯕꯒ ꯁꯥꯗꯅ. ꯌꯥꯔꯦꯉꯣ. ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯅꯨꯄꯤꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯗꯝꯅꯤ. ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ. ꯀꯔꯤꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ? ꯍꯣꯏ
ꯈꯔ ꯊꯦꯡꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯂꯣꯏ ꯁꯨꯔꯝꯃꯦꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯔ ꯉꯧꯔꯦ ꯑꯃꯨꯕ ꯑꯩꯅ ꯉꯧꯕꯁꯦ ꯑꯩ ꯏꯁꯥꯁꯨ ꯍꯩꯅꯗꯦ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯐꯣꯔ ꯁꯝꯋꯥꯟ ꯃꯌꯥꯝ ꯃꯃꯤꯡꯗꯤ ꯀꯣꯟꯅ ꯍꯥꯏꯖꯔꯒꯦ ꯃꯥꯅ ꯉꯧꯔꯣ ꯍꯥꯏꯕꯒꯤ ꯉꯧꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯑꯩ ꯉꯁꯤ ꯉꯧꯖꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯧꯅ ꯀ꯭ꯂꯥꯁꯁꯦ ꯍꯦꯛꯇ ꯐꯝꯖꯔꯒꯦ ꯃꯌꯥꯝ ꯅꯣꯛꯇꯤ ꯅꯣꯛꯅꯕꯤꯅꯨꯀꯣ ꯍꯧꯖꯤꯛꯀꯤ ꯉꯧꯕ ꯄꯥꯝꯃꯤꯕ ꯃꯤꯁꯦ ꯃꯥꯗꯤ ꯈꯤꯇꯪ ꯃꯣꯃꯣꯟꯒ ꯅꯣꯛꯇꯅ ꯍꯔꯥꯎꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯤꯇꯪ ꯍꯔꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯉꯧꯔꯗ꯭ꯔꯣ ꯉꯧꯔꯕ ꯅꯠꯇ꯭ꯔꯣ ꯈꯣꯏꯃꯣ ꯈꯣꯏꯃꯣ ꯍꯥ ꯀꯩꯅꯣ ꯉꯥ ꯈꯔ ꯐꯥꯎꯁꯤꯂꯣ ꯀꯩ ꯉꯥꯅꯣ ꯍꯥꯏꯁꯦ ꯑꯁ ꯏꯁꯤꯜꯂ ꯐꯥꯗꯧꯅꯦ ꯉꯝꯃꯔꯣꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯀꯥꯟ ꯁꯤꯠꯄ ꯀꯩ ꯑꯁ ꯌꯥꯅ ꯇꯧꯏꯅꯦ ꯃꯤꯗꯨꯅꯅꯦ ꯁꯤꯠꯂꯒ ꯉꯥ ꯐꯥꯕꯗꯣ ꯆꯥꯅꯤꯡꯉꯦ ꯇꯧꯕ ꯌꯥꯔꯦ ꯅꯪꯒꯤ ꯑꯣꯏꯔꯝꯅꯤ ꯀꯔꯤ ꯉꯥꯅꯣ ꯆꯥꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯣ ꯑꯩ ꯂꯩꯔꯒꯦ ꯌꯥꯔꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯩꯊꯣꯛꯁꯨ ꯉꯥꯏꯗꯅ ꯂꯩꯔꯒ ꯆꯥꯕ ꯉꯥꯗꯣ ꯅꯠꯇꯤꯌꯦ ꯏꯁꯤꯠꯂꯒ ꯐꯥꯕ ꯉꯥꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯤꯗꯨꯅ ꯑꯗꯨꯏꯅꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯃꯤꯗꯅꯣ ꯃꯃꯥꯡꯗꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯅ ꯃꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯄꯦꯄꯥ ꯑꯗꯨ ꯍꯩꯅꯗꯦꯀꯣ ꯑꯩ ꯑꯗꯨ ꯁꯣꯏ ꯑꯣꯏꯔꯝꯅꯤꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤꯅꯦ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯥꯗꯨ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯑꯣ ꯌꯥꯔꯦ ꯀꯩꯁꯨ ꯌꯥꯝ ꯄꯤꯔꯣꯏ ꯅꯪ ꯂꯣꯏ ꯆꯠꯆꯧ ꯊꯤꯕꯣꯡꯗꯤꯕ ꯂꯥꯛꯑꯣ ꯄꯤꯀꯦꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯌꯣꯝꯄꯥꯛꯁꯨ ꯄꯥꯏꯔꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯤꯜꯂꯁꯦ ꯁꯥꯔꯀꯥꯟꯁꯤꯗ ꯑꯁ ꯁ꯭ꯋꯥꯏꯗ ꯁꯤꯜꯂ ꯀꯃꯥꯏꯅ ꯉꯥ ꯐꯪꯗꯣꯏꯅꯣ ꯍꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯉꯥ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯏꯅꯦ ꯁꯈꯤ ꯍꯣꯏꯒꯤ ꯐꯥꯝꯗꯣ ꯐꯥꯝ ꯀꯥꯏꯒꯤꯃꯤ ꯑꯗꯨꯒꯤ ꯃꯣꯏ ꯐꯥꯝ ꯃꯅꯥꯛꯇꯨꯗꯅꯦ ꯈꯣꯡꯕꯥꯟ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯉꯥ ꯃꯌꯥꯝ ꯐꯥꯎꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ ꯉꯁꯤꯅꯦ ꯎꯀꯥꯕꯤꯒꯨꯝꯕ ꯉꯥꯃꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯥ ꯍꯥꯏꯔꯛꯏꯗꯣ ꯇꯥꯎꯔ ꯆꯥꯍꯧꯕꯗꯣ ꯅꯪꯅ ꯃꯤꯒꯤꯗ ꯂꯩ ꯃꯤꯒꯤꯗ ꯅꯁꯥ ꯆꯥꯅꯤꯡꯕꯩꯗꯤ ꯍꯥꯏꯗꯤ ꯅꯪꯅ ꯃꯤꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯇꯣ ꯌꯥꯔꯦ ꯌꯥꯝ ꯀꯪꯗꯣꯔꯦ ꯍꯥꯏꯕꯅꯤ ꯑꯁꯤꯗ ꯁꯤꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯣꯡꯕ꯭ꯔꯣ ꯉꯥ ꯃꯣꯡꯕ꯭ꯔꯣ ꯀꯩꯅꯣ ꯁꯤꯔꯣ ꯉꯥ ꯂꯩ ꯍꯥꯏꯁꯤꯕꯣ ꯉꯥ ꯃꯣꯡꯕ꯭ꯔꯣ ꯀꯌꯥꯝ ꯂꯨꯒꯦ ꯌꯦꯡꯉꯣ ꯂꯨꯗꯤ ꯂꯨꯍꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯕꯤꯝꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯌꯥꯔꯦ ꯁꯤꯂꯣꯡ ꯆꯪꯗ꯭ꯔꯣ ꯃꯤ ꯁꯤꯠꯂꯧꯔꯣ ꯑꯁ ꯁꯤꯗꯤ ꯑꯩ ꯂꯦꯞ ꯊꯨꯝꯗꯣꯔꯦꯍꯦ ꯌꯥꯔꯦ ꯀꯨꯝꯃꯣ ꯁꯤꯁꯦ ꯁꯤ ꯊꯤꯡꯉꯣ ꯌꯥꯔꯦ ꯑꯩ ꯐꯥꯔꯝꯗꯥꯏ ꯆꯪꯉꯛꯀꯦ ꯀꯨꯝꯃꯣꯌꯦ ꯃꯥꯒꯤ ꯐꯥꯕ ꯂꯥꯛꯑꯒ ꯀꯨꯝꯃꯣꯌꯦ ꯖꯣ ꯇꯧꯁꯜꯂꯣ ꯁꯤ ꯍꯥꯞꯆꯜꯂꯣ ꯑꯁ ꯅꯥꯀꯟ ꯁꯤꯒꯗꯝꯃꯤ ꯁꯤꯗ ꯍꯥꯞꯄꯨꯅꯦ ꯄꯟ ꯊꯤꯡꯕꯗꯩ ꯍꯩꯇꯕꯅꯤꯅ ꯁꯤꯠꯄꯗꯩ ꯁꯤꯠꯄꯤꯔꯒꯦ ꯍꯩꯔꯣꯏ ꯂꯩꯈꯣꯝ ꯄꯥꯏꯔꯝꯗꯥꯏꯗꯤ ꯑꯝꯇ ꯍꯩꯔꯣꯏ ꯅꯣꯏꯅꯤ ꯑꯗꯣ ꯉꯥ ꯐꯥꯕꯗꯤ ꯐꯖꯅ ꯍꯩꯀꯣ ꯌꯥꯔꯦ ꯑꯩ ꯐꯥꯔꯝꯗꯥꯏ ꯆꯪꯉꯛꯀꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯄꯣ ꯆꯣꯝ ꯇꯞꯅ ꯇꯧ ꯂꯩꯗꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩ ꯇꯪꯈꯥꯏ ꯆꯠꯂꯝꯃꯤꯁꯦ ꯇꯨ ꯁꯨꯞꯂꯥꯔꯦ ꯀꯨꯝꯕ ꯀꯤ ꯇꯧ ꯂꯩꯔꯦ ꯁꯠ ꯇꯧ ꯆꯥꯔꯝꯗꯥꯏꯗꯗꯤ ꯃꯌꯥꯝ ꯂꯦꯟ ꯇꯥꯟꯅꯔꯛꯈꯤꯅꯤ ꯂꯣꯏꯁꯜꯂꯣ ꯑꯝꯇ ꯅꯨꯡꯁꯥꯅ ꯃꯔꯣꯟ ꯁꯥꯕꯅꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯃꯨꯁꯟꯈꯤꯗꯅ ꯅꯨꯄꯤꯅ ꯑꯝꯇ ꯄꯥꯝꯗꯗꯅ ꯉꯥꯅꯦ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯍꯦꯛ ꯂꯦꯝꯗꯕꯗ ꯅꯕꯥꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯐꯝꯃꯒ ꯈꯗꯥꯡ ꯉꯥꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯁꯨ ꯐꯝꯃꯒ ꯈꯗꯥꯡ ꯉꯥꯡꯕ ꯍꯥꯏꯔꯕ ꯋꯥꯕꯒ
와봐 야봐 와래가 아무도 파드다나고 Pan nu ka hela ka nu ko. Hata ka hela dio. Ôi để cái đồ kia mà ra. Ka bu dem thong ma ni ma chi su ngeng de sing de na. Noi ni toro si salo ai pan de lai da ke. Kela ni. Ba da da thui. Ye. Oi, ngap này khai rồi đâu, ngap lại mang đi. Muốn đâu muốn nè sang ini ko, ngap đâu. Pan do ni gai riam ta tau wo. Kali na. Bro ka tu no. Ka tu no. Ai su lai ni. Pero bro ngandi, bato nam pula ke har ma ngasi bato bro am tu dina. ngasi dai kaw re purak sumu ngasi am haw ne Loi bu ngai yo. Katang pi ge. Yam pi dia di. hoi ya ye Ngam phare. Bro si chau dro. ngamu natro Oh, chau he. Is yam hinga di. Ngam man thok re, ngam sam ni. Asit lo ka to yata. Bato na sit lo. Sinong ka farak tanong lai batun thinmo la khani na asaram jai dong lai I kar kan ko he tok salo sakta tok salo na bu leitra male da Leitra male lo selas ro. Bro lo le. Yami. yam phai ne sire Pha bane kra. Khoi mo. Bro ge han da chere am ta thiro. yarni da How ni bro singa ji di imphal ta phang moi. senang ha do Khra di mo le. Ado san tho ya ni na, san tho sum cha do le du. ho samtho yarni da Ka ke nga hap sai no. Si happy da je. Asyam biru he. as yar he as yarni yamale Yani kesu hello no bro. Jara faroi ba.
ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦꯁꯦ ꯕ꯭ꯔꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯜꯂꯦꯍꯦ ꯌꯥꯔꯦ ꯅꯨꯡꯁꯥꯗ ꯋꯥꯅ ꯂꯦꯞꯄ ꯉꯥꯏꯕꯩꯅꯦ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯁꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯏ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯃꯊꯪꯗꯗꯤ ꯕ꯭ꯔോ ꯒꯥꯔꯤꯗꯣ ꯁꯤꯟꯗꯅ ꯐꯖ ꯄꯨꯔꯛꯑꯣ ꯄꯨꯔꯛꯀꯦ ꯍꯣꯏ ꯐꯔꯦ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯅꯪꯒꯤꯗꯨꯅ ꯌꯥꯔꯦ ꯃꯊꯪꯗꯤ ꯂꯥꯛꯑꯅꯨ ꯍꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯊꯛꯇꯩ ꯂꯦꯞꯄ ꯌꯦꯡꯉꯝꯕꯅꯤ ꯐꯩ ꯀꯩ ꯀꯥꯟꯗꯕꯗ ꯂꯣꯏ ꯄꯨ ꯆꯠꯈ꯭ꯔꯦꯅꯦ ꯁꯦ ꯑꯁꯤ ꯄꯨꯁꯜꯂꯣ ꯑꯦ ꯀꯅꯥꯏꯅꯣ ꯉꯁꯥꯏ ꯑꯩ ꯑꯆꯧꯕ ꯍꯥꯏꯈꯤꯕꯅꯤꯀꯣ ꯉꯥꯏꯈꯣ ꯑꯩ ꯉꯁꯥꯏ ꯐꯥꯈꯤꯕꯗꯣ ꯁꯤꯁꯦ ꯑꯣꯏꯔꯝꯅꯤ ꯁꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯆꯧꯕ ꯍꯣꯏ ꯌꯥꯔꯦ ꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯁꯤꯗꯅꯦ ꯑꯩ ꯉꯥꯁꯦ ꯁꯣ ꯂꯧꯕꯤꯔꯔꯣꯏ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯔ ꯉꯟꯅ ꯆꯠꯂꯝꯃꯒꯦ ꯅꯪ ꯉꯥ ꯈꯔ ꯂꯩꯗꯥꯏꯅꯦ ꯄꯤꯀꯦ ꯅꯪ ꯁꯤ ꯈꯔ ꯆꯦꯛ ꯇꯧꯔꯝꯃꯣ ꯌꯥꯝ ꯋꯥꯏ ꯏꯁꯥꯁꯦ ꯉꯁꯥꯏꯗꯩ ꯅꯨꯡꯁꯥꯃꯛꯇ ꯉꯥꯏꯕꯒꯤ ꯅꯕꯥꯏꯗ ꯍꯥꯏꯔꯦ ꯑꯩ ꯊꯝꯕꯤꯔꯝꯃꯒꯦ ꯅꯣꯏ ꯌꯨꯝꯗ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦꯕ ꯌꯥꯔꯦ ꯀꯗꯔꯗꯣ ꯑꯁ ꯇꯧꯔꯅꯨ ꯑꯩꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯊꯥꯖꯗꯕ ꯇꯥꯏꯞꯇ ꯑꯗꯨꯒꯨꯝꯕ ꯃꯌꯨꯝꯗ ꯂꯣꯏ ꯌꯥꯏ ꯂꯩꯔꯝꯗ꯭ꯔꯃꯤ ꯁꯨꯛꯂꯧ ꯂꯧꯔꯣꯏꯁꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯔꯣꯏꯁꯦ ꯄꯤꯊꯣꯛꯈ꯭ꯔꯗꯨꯗꯤ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯅꯕꯥꯅꯤ ꯇꯪꯈꯥꯏ ꯊꯝꯕꯤꯔꯝꯃꯒꯦꯕ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯣ ꯐꯔꯦ ꯆꯠꯂꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯐꯖꯅꯗꯤ ꯄꯤꯔꯝꯃꯨꯀꯣ ꯆꯥ ꯂꯩꯔꯝꯅꯤ ꯄꯤꯔꯝꯗꯗꯤ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯥꯎꯔꯁꯤ ꯑꯣꯏ ꯁꯤ ꯉꯥꯁꯦ ꯅꯕꯥꯅꯤ ꯁꯔꯨꯛ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔോ ꯃꯤꯗꯨꯒꯤꯅꯦ ꯀꯔꯤ ꯅꯪꯗꯤ ꯁꯤꯔꯣꯏ ꯄꯨꯗ ꯄꯨꯒꯤꯅꯦ ꯉꯥꯗꯣ ꯄꯝꯃ ꯑꯗꯨꯋꯥꯏꯗ ꯇꯨꯁꯜꯂꯣꯏ ꯁꯤꯔꯣ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯅꯪ ꯂꯥꯛꯑꯣ ꯑꯣꯏꯔꯣꯏ ꯑꯁꯤ ꯉꯥꯁꯦ ꯑꯝꯇ ꯐꯪꯉꯔꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯑꯁ ꯅꯥꯀꯟ ꯁꯤꯜꯂꯨꯔꯁꯨ ꯂꯥꯛꯑꯣ ꯋꯥꯒꯩ ꯐꯥꯔ ꯄꯨ ꯆꯠꯈꯤꯅꯦ ꯑꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯂꯩꯈꯣꯝꯕ ꯂꯩꯅꯥꯡꯋꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯂꯧꯕꯨꯛ ꯀꯝꯃꯨꯏꯔꯣ ꯏꯁꯤꯜꯂꯨꯏꯅꯦ ꯀꯅꯥ ꯏꯁꯤꯜꯂꯨꯔꯤꯕ ꯅꯪꯗꯤ ꯄꯤ ꯀꯦꯒ ꯈꯣꯏꯃꯨꯒ ꯑꯩꯈꯣꯏ ꯍꯨꯝ ꯑꯁ ꯀꯩꯗꯧꯕꯩ ꯁꯤꯠꯂꯤꯕ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯅꯪꯁꯤꯗꯤ ꯅꯪꯕꯨ ꯉꯔꯥꯡ ꯏꯁꯤꯠꯄꯒꯤ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯅ ꯅꯪ ꯏꯁꯤꯜꯂꯨꯔꯤꯕ ꯍꯥꯏꯁꯦ ꯑꯁ ꯑꯗꯨꯏ ꯐꯥꯔꯣꯏꯅꯦ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯁꯤꯗꯤꯕ ꯌꯦꯡꯉꯨ ꯇꯨ ꯉꯥꯁꯦ ꯇꯨ ꯍꯣꯏꯅꯦ ꯌꯥꯝ ꯐꯥꯏꯅꯤ ꯁꯤꯗꯤ ꯅꯪ ꯆꯥꯅꯤꯡꯕ ꯂꯣꯏ ꯀꯥꯏ ꯌꯥꯎꯔꯕꯅꯤ ꯖꯒꯥꯗ ꯐꯥꯏꯅꯣ ꯁꯤꯕꯣ ꯄꯨꯛꯂꯥꯎꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯃꯣꯏ ꯐꯥꯔꯝꯗꯣ ꯏꯁꯤꯡ ꯄꯥꯊꯣꯛꯑꯦꯅ ꯃꯤꯋꯥ ꯇꯥꯗꯅꯕ ꯅꯣꯏ ꯑꯁ ꯀꯩꯗꯧꯕꯩ ꯇꯥꯗꯣꯏꯅꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ ꯍꯋꯥꯏ ꯊꯣꯡꯉꯝꯕꯅꯦ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯨꯔꯒꯦ ꯅꯪ ꯍꯔꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯍꯔꯥꯎꯔꯦ ꯀꯩꯅꯣ ꯉꯥ ꯐꯥꯔꯒꯕꯨ ꯀꯞꯀꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯪ ꯍꯔꯥꯎꯔꯗꯤ ꯌꯥꯔꯦꯅꯦ ꯑꯗꯣ ꯅꯪꯗꯤ ꯅꯪꯒꯤꯁꯨ ꯈꯔ ꯄꯨꯒꯣꯗꯅ ꯌꯥꯔꯦ ꯍꯦ ꯅꯪ ꯂꯣꯏ ꯆꯠꯖꯔꯣ ꯃꯕꯥꯅꯤ ꯁꯤ ꯂꯧꯔꯤꯌꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯎꯅ ꯆꯥꯎꯀꯣ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ ꯃꯕꯥꯅꯤꯁꯨ ꯉꯥ ꯌꯥꯝ ꯐꯥꯎꯔꯤꯌꯦ ꯏꯁꯤꯡ ꯂꯧꯔꯤꯌꯦ ꯈꯨꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯤ ꯌꯥꯝꯗꯖꯥꯠꯅꯤꯗ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯕꯥꯇꯤꯟꯁꯤꯗꯤ ꯌꯥꯔꯅꯤꯗ ꯅꯪꯉꯣꯟ ꯂꯩꯕꯨ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯍꯦ Good morning. ꯑꯣꯖꯥ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯀꯣꯁꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯀꯦ-ꯑꯃꯧꯒꯤ ꯄꯣꯠ ꯆꯩ ꯀꯩꯗꯣ ꯄꯨꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁ꯭ꯀꯨꯜꯅꯤꯅ ꯄꯥꯔꯂꯔꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯣꯖꯥꯁꯤ ꯐꯥꯕꯤꯕꯅ ꯐꯠꯇ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯇꯨꯁꯤꯗ ꯀꯩꯅꯣ ꯃꯥ ꯇꯩꯗ꯭ꯔꯗꯤ ꯌꯦꯡꯕ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯥꯁ ꯕꯦꯟꯁꯀꯤꯁꯦ ꯍꯣꯏ ꯑꯣꯂꯤꯚꯔ ꯑꯩꯈꯣꯏ ꯄꯨꯔꯛꯑꯦ ꯃꯁꯛꯁꯤꯒ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯝ ꯄꯨꯔꯛꯇꯤꯌꯦ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯑꯁ ꯀꯩꯝ ꯌꯥꯎꯗꯤꯌꯦ ꯁꯤꯗꯤ ꯀꯣꯂꯣꯝ ꯍꯥꯞꯄꯩꯅꯦ ꯑꯣꯖꯥ ꯕꯦꯒꯇꯣ ꯍꯥꯡꯇꯣꯛꯄꯤꯌꯨꯕ ꯂꯤꯞꯁꯇꯤꯛꯅꯦ ꯑꯣꯖꯥ ꯂꯤꯞꯁꯇꯤꯛ ꯆꯤꯝꯕꯥꯟ ꯇꯩꯅꯕ ꯑꯁ ꯃꯁꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯂꯩꯕ꯭ꯔꯣ ꯆꯤꯝꯕꯥꯟꯗ ꯂꯤꯁ ꯇꯩꯕ ꯂꯩꯕ꯭ꯔꯣ ꯍꯥ ꯍꯦ ꯅꯪꯒꯤꯗꯨ ꯀꯩꯅꯣ ꯌꯦꯡꯉꯤ ꯕꯣꯏꯗꯣ ꯍꯥꯡꯇꯣꯛꯄꯤꯌꯨ ꯑꯣꯖꯥ ꯕꯣꯏꯗꯣ ꯍꯥꯡꯇꯣꯛꯄꯤꯌꯨ ꯑꯣꯖꯥ ꯀꯩꯝ ꯄꯨꯔꯛꯇꯤꯌꯦ ꯀꯥꯏꯅꯤ ꯑꯣꯖꯥ ꯇꯞꯅ ꯁꯤ ꯀꯩꯅꯣꯕ ꯅꯣꯏ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯦ ꯅꯪꯒꯤꯗꯤ ꯀꯩꯝ ꯌꯥꯎꯗꯤꯌꯦ ꯑꯣꯖꯥ ꯄꯞ ꯌꯥꯎꯕꯅꯦ ꯄꯞ ꯑꯣꯖꯥ ꯔꯨꯃꯥꯟꯗ ꯌꯦꯡꯕꯤꯌꯨ ꯔꯨꯃꯥꯟꯗ
Hey, chừng biết tôi chừng thốn này. Hey, hàng con cây nào. Surduna kari panam thingabu lakti madi nupi masak fajabaga obi sapem pam ma goini hekta chakra jale som daina ngari chiga so lakti ba ko igre da tobi Kuigre da tobi Mone tum ninkaleda nupi ngai bise wai haije chumba jani wai he Boka ai khongli tawri Nào, chamo. Ha, wala man yan ang di ka sayang ngay bata. Chamo man hunda. Kem sa di bunung nga sa di ka. Scar dinu to Noi la sagi le ramini Kay sa sige to dia. Kay sa sige. Si ju wa pa nga nga dabni. Hoy se, adu dai oda tawrogi ko. Ay amay ti tawrogi. Sisum na yo no. Ha? Sisum na yo. Kano kem sa ru jara. Mi khoy mun silong jalam tai gi matri taw gi haji. Na ta phamin na wai sanar mu ko. Ay oda tawrogi ba. Tummi he Tummi he Tumbani, Jinini. Oh Nangje Ngobo yam pami hai chumbro Pame. Ado aije Manipur da laingai da ngohonge tawbane ba ado nangdo mandre khoi pabung na silong chache dinabu aina ngobuje nangwada diam yengning ba ado kainum ta hangine ado aise kyam ngoge Ngaude. Oh aije khara mudi mubne aina silong dei tholakpada ngauruga tholake ko ngaudo tholaktoini Yang holo. Koreagi nupa masak faza bado. Mamaiga desit nan bado. Adumaina nga holo ko. Aduidi yam fazani. Nangdi michu fazai. Natonjo fazai. Maida jam chumeba. Aduda ngawradi ko. Miga loi ngawna doini. Yaye. Ai soidana ngawlake. Aidi ngawbuze yam pameba.
ꯀ꯭ꯂꯥꯁꯇ ꯅꯪꯅ ꯅꯣꯛꯄ ꯎꯔꯒ ꯐꯥꯔꯝꯗꯕ ꯄꯔꯥꯒꯁꯦ ꯂꯣꯏ ꯐꯥꯕꯤꯅꯦ ꯑꯩꯅꯤ ꯑꯗꯒꯤꯗꯤ ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯁꯨ ꯅꯪꯅ ꯅꯣꯛꯄꯗꯣ ꯎꯔꯒ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯍꯥꯎꯋꯤ ꯈꯪꯗꯦꯗ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯁꯨꯔꯁꯨ ꯅꯪꯅ ꯅꯣꯛꯄꯗꯣ ꯅꯤꯡꯁꯤꯡꯉꯗꯤ ꯑꯗꯨꯝ ꯋꯥꯕ ꯐꯩ ꯅꯪꯅ ꯅꯣꯛꯄꯁꯦ ꯎꯕꯗ ꯆꯥꯛ ꯄꯨꯂꯥꯝꯗ ꯂꯥꯝꯃꯤ ꯅꯪꯅ ꯅꯣꯛꯄꯁꯦ ꯏꯍꯦ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ ꯐꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯅꯤ ꯅꯪꯒꯤ ꯅꯣꯛꯄꯒꯤ ꯃꯒꯨꯟꯁꯦ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩꯁꯦ ꯅꯣꯛꯄ ꯐꯖꯖꯥꯅꯤꯅ ꯑꯁ ꯌꯥꯝ ꯐꯖꯩꯗꯨꯗꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯩ ꯑꯣꯔꯗꯔ ꯇꯧꯁꯜꯂꯝꯃꯕꯅꯦ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯅꯕꯥꯅꯤ ꯉꯧꯕꯒꯤ ꯋꯥꯔꯤꯗꯣ ꯀꯣꯐꯤ ꯄꯨꯔꯛꯑꯦ ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯉꯧꯕꯩ ꯃꯇꯥꯡꯗꯁꯨ ꯈꯔ ꯉꯥꯡꯈ꯭ꯔꯃꯤ ꯃꯥꯅꯅꯦ ꯑꯩꯁꯦ ꯅꯣꯛꯄ ꯐꯖꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯣ ꯍꯥꯏꯕꯅꯦ ꯁꯨꯝ ꯍꯥꯏꯕꯅꯦ ꯃꯥꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯦ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯗ ꯉꯥꯡ ꯂꯩꯔꯦ ꯀꯩꯅꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕ ꯍꯥꯏꯁꯦ ꯑꯣ ꯉꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩ ꯍꯥꯏꯅꯔꯒꯦ ꯅꯕꯥꯅꯤꯗꯤ ꯃꯥ ꯉꯧꯍꯜꯂꯅꯤ ꯍꯥꯏꯌꯦ ꯁꯤꯂꯣꯡꯗꯩ ꯊꯣꯛꯂꯛꯄꯗ ꯑꯣ ꯁꯤꯂꯣꯡꯗꯩ ꯊꯣꯛꯂꯛꯄꯧꯗꯤ ꯅꯪ ꯂꯦꯡꯗꯅ ꯂꯩꯇꯥꯕꯅꯤꯅꯦ ꯀꯩꯝ ꯄꯥꯈꯠꯂꯨꯅꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯁꯦꯟꯅꯕꯤꯔꯒꯦ ꯊꯛꯆꯜꯂꯣ ꯇꯨꯌꯦꯜꯞ ꯂꯣꯏꯔ ꯆꯪꯒꯦ ꯍꯥꯏꯕꯅꯤ ꯌꯥꯔꯛꯇꯦ ꯏꯁꯧ ꯂꯥꯡꯉꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯕ ꯅꯣꯏ ꯈꯜꯂꯤꯗꯨꯕꯣ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯇꯨꯌꯦꯜꯞꯇꯨꯗꯗꯤ ꯂꯣꯏꯁꯤꯜꯂꯒ ꯆꯠ ꯌꯥꯔꯕꯗꯨꯕꯨ ꯑꯩꯅ ꯁꯤꯂꯣꯡ ꯆꯪꯈ꯭ꯔꯗꯤ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯅꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯁ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯎꯅꯕ ꯐꯪꯉꯣꯏꯗꯣꯏꯁꯤꯅꯤꯅꯦ ꯅꯪꯒꯤꯗꯤ ꯈꯔ ꯐꯩꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯗꯤ ꯌꯥꯝ ꯋꯥꯍꯧꯔꯅꯤ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯗꯧ ꯃꯥꯜꯂꯦ ꯄꯟꯊꯨꯡ ꯌꯧꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯅꯪꯅ ꯄꯥꯡꯕꯤꯕ ꯃꯇꯦꯡ ꯃꯌꯥꯝꯗꯣ ꯀꯅꯥꯅ ꯄꯥꯡꯕꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯇ꯭ꯔꯒꯗꯤ ꯏꯃꯨꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯐꯝꯃꯒ ꯀꯦꯞꯇꯦꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯎꯉꯝꯃꯤꯁꯤꯅ ꯀꯩꯒꯤ ꯅꯪꯅ ꯂꯥꯡꯗꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯂꯩꯖꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯍꯧꯏ ꯑꯗꯨꯕꯨ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯅꯪꯒꯤ ꯑꯔꯣꯟꯕꯗꯣ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ
kaisu tawdiye. Captain, nang asidi nangi awabado aingonda haidokdaba sungya yaro. Kaino haro ai khangdanane mafam sidagi sungleng lengoi. Ate kaisu binate. Aigi imado khangawdana tha mari manga mamangdagi layong kana nare. Tesu mayama tawre. Adubu tangtangba kari lainano haiba khangde. Akhoi ma laying na bohona bada. Pabung chi am ware. Mana talakpa sel khudima. Imana abada loina changre. Aigi school gi phibabo thiba ngamde. Ima pabung gi mateng pangbana phani. Nang kaidobagi drop tawdoino. Koi mayam lei sidi nangi awabado koi da khangallo. Akoi luna tinarubagi kai kandoino. Na do mai lebe yaro. Ko 오자 그놈 타이지게 봐. 오자 이음다 콜음 떠줘 야가라. Hello. Nang kaidaroge school lagtrade. Ha. Imabo. Kaida. Oh, aduri lagi nang thamuko. 오자, 아이 윰다 나밤 야우레드나 아이 같은 건 한배 야가자. Pare. Adudi principal da haram bachap loko. Thank you, sir. 야르시름도 카미로 봐. 야르시다. 바라시.
ꯔꯦꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯦ ꯌꯥꯝꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯈꯣꯡꯗꯨꯗꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯐꯥꯔꯃꯥꯁꯤꯗꯒꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯕꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯇ꯭ꯔꯤꯅ ꯏꯃꯥꯗꯣ ꯌꯨꯝꯗ ꯄꯨꯊꯔꯛꯇ꯭ꯔꯦ 이마기 희장나 비식세 아이를 좀 열어보니 너 kanapta dilay balakti kakahoy idom sa ide so hamure ado silam dalay tari larabu ko imatingbu kanapang bidono imado kay sarap di sukamti bakong sa pangamawti ay matayam saya ꯌꯥꯔꯦ ꯇꯣꯛꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ 이마기 ꯄꯩꯁꯥꯗꯣ ꯑꯩꯅ ꯁꯣꯝꯗ ꯐꯅꯕ ꯁꯤꯜꯂꯒꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯁꯦ ꯍꯧꯒꯠꯂꯣ